Ngarang nungdawai phongkiba pandam ki pausedagi maroiba pau khara khangatjaraga miyamda khulo tamjage ching kuki sing ST list ki lauthoknabagi matangda iba lairik phongkhre ST list ta chalhaudravadi maitai singi tunglam chel lairoi haiba wakhalonda lanthengminachi churamani historical sense amadi gadget record sing da yemphom oidina maitai mitai traffic union MMTU ne province chauba deletion of nomadic ching kuki from the list of scheduled tribe of Manipur haina mingthonba Lare Amangachi Directorate of Information and Provincial Relation DRPR ki auditorium de phongkhre yingnabagi lalong khangna akhoi ma pakpo ngamloi ST list ta chalaudrabadi maitai singi tunglam chilloiroi haiba wakhalonda lantheng khudingmak thengnamina pa mathau tai haina MMTU ki Secretary Administration mutum chiramani na phongdokhre wafam asi netyapa chuthekta leiba DRPR da ngasi pangthokkiba leire phongbogi thoramga mari leinana paumi singda mahangna phongdokkibani Tharomajuda Manipur University ki Anthropology Department ke Retired Professor W Napakumana Athoba Mingthulen Hoye Lampa Pausya ge Edita Maibam Dana Vina Akhanaba Mingthulen Amadi MMTU ki President Salam Garokeshona Tharomapu oina saru yakhi Loinana Lerek ki matangda Professor ke Yukendro na miyam da wal thamki Lerek phongba aduga mai leinana mutum chiramani na hai Maitai Furup achi karamba thakta leiri Aikhoi gi yeknabana kari tarokli haibadu aikhoi khangdoktuna adumak leirekhi Adubu ngachidi aikhoi hiramsing asi nenyanaba yadaba phibam amada lakle maram achina haukiba puwari leiramliba session amadi gazette gi record khomjinduna ngachigi leire achi puthokpani maru oina leire achi puthokpada MMTU gi research and regulation ajoba thawang lauduna leire achi puthokhibani leire achida Manipur da chingkuki singna matau karamna changlakhibage makoina leba achigi citizenship tanduna khudongjaba sing launaba honare poching achigi matangda su mayek singna leire achida neinari Loinana maitene ST list ta chalhaudravadi aikhoi ki tunglam chelairo haba wakhalonda ama toina lantheng khudingmakta thengnaminaba mathau tai tunggi mirolda akhoina furup asida honariba sing mayek singna khanghanaba thaba pangthoklamba haibasi maru oi ST phangdri phawba hanba leitena thengnaba changi maitai singgi haktanbada yengnaba chingna athingba yepa pirekli machi khangna akhoi chatpa chumgani yengnabagi lalong khangdana akhoi mai pakpa ngamlo hainasu mahakna makhatana phungdokhi Moreh da mathau touriba Commando singga kuki nupi singga ungkhatnakhre mema macha kun amaga su Myanmar da thindokhinaba Moreh da pukhre ngashi Moreh da mathau togduna leiba State Force Manipur Police Commando personnel singna Moreh gi akoipada mathau togbo chappada kuki nupi singna athingba pirakpadagi nakal ani gi marakta awai akum tawnaduna ngaiha ungkhatnaba thokre hairi nakal amaromda Sajuwa Jail Foreigner Detention Center de leiba Myanmar macha kulom ngachi helicopter da puduna Moreh da thungkibaga lonana Hariba Myanmar machasing adu Myanmar lenga ke high authority da kuchinarakan hairi Prime Minister Narendra Modi ki thawong achidi Manipur bu kaichu leitena khanbani MPCC Manipur da thokliba tha tara helaklaba irang achigi matangda Prime Minister Narendra Modi na karigumba wafam amata phongdoktana tumina lesinbabu kanna yaningdabaga lonana Manipur bu kaichu leitena khanba thawong ni haina Prime Minister bu Manipur Pradesh Congress Committee MPCC na maral sikre ngasi BT Road ta laiba Congress Bhavan da pangdokiba paugi mifam amada MPCC ki Vice President Alfred K. Altana mathaki wafam achi phongdokladuna mahakna hai leba achingi luchingba ama oina Prime Minister na Manipur da thokliba irang achi loichinaba hotnaningde haiba mayek sengna takle achi gumba thawong achi democracy chapa lewak singi luchingba amatana tawngadaba thabakni maram achina handa pangthokadoriba Lok Sabha mikhal asida aikhoina mahapu chap chaba para ama tambiba matam oire Manipur da thokliba irang achi tha tara helabachu state asida mai chakliba asi muthan bagi wakal Prime Minister Narendra Modi da yaude lamdam asigi awaba taraba miyambo themjimbi bagi mahut mahang masakha ki mingcha tanduna amadi miyamda oidaba ngangduna leire haina su maral siraduna leba achida BJP na luchingba lenga ama heklakpadagi leba achida amadi state achida awa ana kaya tholaklagani haibasi ubangang khrabani haina su Alfred K. Altana makhata na phungdokhi leba achida BJP lengak lakpadagi thaba phangdabagi achoba problem ama leba achida mayoknariba achi karigumba Congress na sakti pairabadi thaba phangdabagi problem lahendunaba social security lahenaba thabak lokhoikani Congress luchingba Rahul Gandhi ki Bharat Jona Jatra khongjatta Rajasthan miyam tinba mifamda BJP lenga achina thaba phangdabagi problem kaya leiba achi leba achida Congress ki lenga halaklabadi ko angani haibagi thajaba thamki kuki singdagi lairakpani haiba yongchak sing mai thadokre Moreh da khundariba kuki singdagi laiduna pusilakpani haiba yamlaba yongchak sing asi Kaching district ki Wabagai lamkhai kaijat mapada miyamna phagatuna mai thadokre phagalaba yongchak sing ayu pung tare khara henba matamda Wabagai lamkhai kaijat manaki labukta puthaduna mai thakhi yongchak sing adubo mai thabada yorambi
Hiyanglam Obagai Lamkai Kaitel Lagi Kaitel Famishing Fongdorapagi Matung Ina, Irang Manung Ashida Kuki Shingi Chimiron Faga Amba Yaba Maunda, Miyu Karana Kuki Shingdagi Port Layraga Tambakta Yole Habagi Paukaya Lady, Pawashiki Matung Ina, Hiyanglam Obagai Lamkai Kaitel Ashidagi Kaitel Famishing Yingchinduna Laki, Nashi Ashi Miyu Karana Moregi Kuki Shingdagi Layduna Purakpani Haba, Yamlaba Yongsak Sing Kaitel Aduda Taduna Yolakpa Tingna Badagi, Miyamna Fagalaba Matung Mai Tabani. Yongsa adubo yolamba miyoising adusu makata na kuki singda sogapagi maung asi chatharakpa yaroi haduna wakhal taminaraba matungda thadoki hairi